ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯁꯟꯗꯦ ꯑꯣꯏꯕꯅ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯂꯩꯅꯔꯝꯃꯤ. ꯄꯨꯡ 3 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯤꯁꯨꯝ ꯍꯦꯟꯕꯗꯨ ꯃꯁꯥ ꯅꯥꯟꯅ ꯗ꯭ꯔꯦꯁ ꯁꯦꯠꯆꯤꯟꯗꯨꯅ ꯊꯣꯔꯛꯂꯝꯃꯤ. ꯁꯨꯃꯥꯡ ꯃꯇꯥꯏꯗ ꯃꯅꯦ ꯁꯥꯟꯇꯤꯒ ꯃꯃꯥ ꯏꯉꯦꯂꯩꯒꯗꯨ ꯒꯝꯂꯥꯗ ꯂꯩ ꯆꯥꯔ ꯊꯥꯗꯨꯅ ꯂꯩꯔꯝꯃꯤ. ꯏꯉꯦꯂꯩꯅ, "ꯊꯣꯏꯕ, ꯀꯗꯥꯏꯗ ꯆꯠꯇꯧꯔꯤꯕꯅꯣ? ꯅꯐꯤꯒ ꯅꯥꯟꯅ ꯁꯦꯠꯇꯅ ꯊꯣꯛꯂꯛꯏꯁꯤꯕꯣ?" "ꯂꯦꯟꯒ ꯊꯧꯉꯝꯒꯅ ꯑꯆꯥꯄꯣꯠ ꯆꯥꯔꯨꯁꯤ." "ꯊꯦꯡꯉꯛꯀꯅꯨꯀꯣ." ꯆꯠꯈꯤꯒꯦ ꯇꯧꯔꯕ ꯃꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯃꯅꯝ ꯅꯝꯈꯤꯒꯦꯅꯦ ꯅꯪꯕꯣ, ꯉꯥꯏꯈꯣꯅꯦꯍꯦ." "ꯀꯥꯎꯕꯨ ꯀꯥꯎꯏ ꯏꯆꯦꯃ." ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯃꯅꯝ ꯅꯝꯍꯜꯂꯝꯃꯤ. ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯃꯆꯥꯅꯨꯄꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯏꯉꯦꯂꯩꯅ. ꯁꯥꯟꯇꯤꯅ, "ꯏꯅꯝꯃ, ꯑꯩꯈꯣꯏ ꯊꯣꯏꯕꯁꯦ ꯍꯟꯗꯛꯇꯤꯅꯦ ꯃꯥꯏꯊꯣꯡ ꯃꯀꯥ ꯈꯔ ꯂꯥꯝꯃꯤꯅꯦ ꯑꯩꯅ ꯎꯕꯗ." "ꯈꯪꯗ꯭ꯔꯦꯗ ꯁꯥꯟꯇꯤ." ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯊꯗꯨꯅ, "ꯏꯆꯥꯒꯤ ꯀꯨꯝꯍꯩ ꯑꯃꯨꯛ ꯌꯦꯡꯈꯤꯕ ꯇꯥꯔꯤ. ꯑꯩ ꯏꯆꯥ ꯄꯤꯛꯂꯤꯉꯩꯗꯒꯤꯅ ꯆꯥꯎꯕ ꯉꯥꯏꯕ ꯆꯥꯎꯔꯛꯂꯒ ꯑꯃꯨꯛ ꯀꯔꯤ ꯊꯣꯛꯑꯕ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯈꯟꯗꯕ ꯉꯝꯗꯦ ꯁꯥꯟꯇꯤ." "ꯏꯅꯝꯃ, ꯀꯥ ꯍꯦꯟꯅꯁꯨ ꯈꯟꯖꯤꯜꯂꯨꯅꯨꯗ. ꯑꯩꯈꯣꯏ ꯊꯣꯏꯕꯁꯨ ꯒ꯭ꯌꯥꯟ ꯑꯗꯨꯛ ꯇꯥꯔꯤ." ꯏꯉꯦꯂꯩꯒ ꯁꯥꯟꯇꯤꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯁꯤꯡꯗꯨ ꯊꯥꯔꯤ. ꯃꯤꯁꯨꯝ ꯍꯦꯟꯕ, ꯂꯦꯟ, ꯊꯧꯉꯝ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯔꯦꯁꯇꯨꯔꯦꯟ ꯑꯃꯗ ꯂꯥꯛꯇꯨꯅ ꯑꯆꯥꯄꯣꯠ ꯆꯥꯔꯝꯃꯤ. ꯊꯧꯉꯝꯗꯣ ꯆꯥꯅ ꯆꯥꯅ, "ꯇꯥꯡꯅ ꯇꯥꯡꯉꯤꯕ, ꯍꯥꯎꯅ ꯍꯥꯎꯇ꯭ꯔꯤꯕ." ꯂꯦꯟꯅ, "ꯇꯨꯃꯤꯟ ꯂꯩꯌꯨꯍꯦ, ꯀꯔꯤꯅꯣ ꯃꯤ ꯇꯥꯅꯤꯅꯦ." "ꯇꯥꯅꯕ ꯍꯥꯏꯔꯤꯅꯤ ꯀꯩꯅꯣ. ꯑꯁꯨꯛ ꯍꯥꯎꯇꯕꯁꯤꯕꯨ ꯏꯃꯥꯅ ꯄꯣꯛꯄꯗꯩ ꯆꯥꯖꯔꯛꯇ꯭ꯔꯤ. ꯑꯣꯟꯊꯣꯡ ꯍꯥꯎꯈꯤꯗ꯭ꯔꯦ ꯋꯥꯅꯤ." ꯃꯤꯁꯨꯝ ꯍꯦꯟꯕꯅ, "ꯍꯥꯎꯇꯦꯗꯤ ꯍꯥꯏ, ꯉꯁꯥꯏ ꯍꯧꯒꯠꯂꯛꯄꯗꯒꯤ ꯅꯪ ꯂꯧꯈꯠꯂꯤ ꯃꯌꯥꯝꯁꯤꯗꯤ ꯍꯥ." "ꯄꯩꯁꯥꯅꯤ, ꯄꯩꯁꯥ ꯄꯥꯝꯃꯨꯗ꯭ꯔꯣ? ꯄꯩꯁꯥ ꯄꯥꯏꯖꯗꯕ ꯑꯩꯈꯣꯏꯗꯤꯅꯦ ꯌꯥꯝ ꯄꯥꯝꯃꯨꯖꯕ." ꯍꯥꯏꯗꯨꯅ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯀꯣꯐꯤꯗꯨꯁꯨ ꯊꯛꯆꯤꯜꯂꯤ. ꯂꯦꯟꯅ, "ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯃꯍꯥꯎꯗꯤ ꯈꯔ ꯋꯥꯠꯂꯦ ꯃꯣꯏꯒꯤꯁꯤ." "ꯅꯣꯏꯅꯤꯅ ꯍꯥꯏꯔꯛꯄ ꯃꯐꯝꯕꯨ ꯀꯌꯥꯝ ꯍꯥꯎꯗꯣꯔꯤꯒꯦ? ꯃꯐꯝꯁꯦ ꯈꯔ ꯐꯖꯕꯁꯤꯗ, ꯃꯤꯅ ꯄꯪꯆꯪ ꯆꯪꯕꯁꯤꯗꯅꯦ ꯑꯆꯥ ꯑꯊꯛꯁꯦ ꯌꯥꯝ ꯍꯥꯎꯕ ꯃꯥꯟꯕꯖꯥꯠꯅꯤ. ꯃꯤ ꯆꯪꯕꯗꯤ ꯂꯦꯞꯇꯦꯅꯦ ꯍꯥ." ꯂꯦꯟ ꯊꯧꯉꯝꯗ ꯃꯉꯛꯀꯥꯇꯨ ꯏꯜꯂꯒ, ꯇꯨ, ꯁꯤꯒꯤ ꯃꯤꯁꯤꯅ ꯍꯥꯏꯔꯛꯏꯅꯤ. "ꯀꯅꯥ ꯈꯪꯖꯩꯒꯦ? IG ꯗ ꯊꯦꯡꯅꯕꯅꯤ ꯀꯩꯅꯣ. IG ꯗ ꯊꯥꯒꯠꯄ ꯐꯣꯇꯣꯁꯤꯡꯗꯨꯗꯤ ꯂꯣꯏ ꯍꯥꯎꯗꯧ ꯃꯥꯜꯂꯤ. ꯃꯤ ꯐꯤꯂꯝ ꯀꯨꯝꯕꯤ ꯍꯦꯔꯣꯏꯟꯅꯒ ꯆꯥꯕ ꯚꯤꯗꯤꯑꯣꯗꯨꯗꯤ ꯊꯣꯛꯅ ꯍꯥꯎꯗꯧ ꯃꯥꯟꯈ꯭ꯔꯖꯥꯠꯅꯤ." "ꯍꯣ, ꯌꯥꯔꯦ, ꯉꯁꯤꯒꯤꯗꯤ ꯌꯥꯅꯕ ꯆꯥꯔꯣ." "ꯑꯋꯣꯏꯕ, ꯇꯨꯃꯤꯟꯅ ꯑꯝꯇ ꯆꯥꯁꯤ. ꯔꯦꯁꯇꯨꯔꯦꯟꯒꯤ ꯃꯄꯨ ꯈꯨꯗꯤ ꯊꯤꯔꯝꯕ ꯇꯥꯔꯤꯕꯅꯤ." ꯃꯤꯁꯨꯝ ꯍꯦꯟꯕꯅ, "ꯃꯊꯪꯗ ꯑꯍꯥꯎꯕ ꯃꯐꯝꯗ ꯑꯩꯅ ꯄꯤꯖꯅꯤ." "ꯁꯤꯗ ꯍꯥꯏꯍꯟꯒꯦ ꯇꯧꯕꯅꯤꯗꯅ." "ꯐ꯭ꯔꯤꯅꯦꯕꯨ ꯍꯥꯏꯔꯗꯤ ꯈꯣꯟꯊꯤ ꯐꯥꯎꯕ ꯆꯥꯖꯔꯒꯦꯅ ꯂꯩꯕ ꯀꯥꯡꯕꯨꯗꯨꯅꯤ ꯅꯪꯅ." "ꯍꯣꯏꯅꯦ, ꯄꯩꯁా ꯄꯥꯏꯗꯕ ꯑꯩꯈꯣꯏꯗꯤ ꯏꯅꯥꯛ ꯈꯨꯟꯕꯗꯩ ꯈꯔ ꯈꯦꯠꯅꯤꯡ ꯇꯥꯔꯤ." "ꯇꯥꯅꯤꯡꯈꯤꯗ꯭ꯔꯦ ꯑꯋꯣꯏꯕ. ꯅꯥꯍꯨꯝꯁꯤꯗ ꯅꯞꯁꯜꯂꯣ ꯍꯥꯏꯅꯤ ꯃꯥꯏꯁꯦ." ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯊꯧꯉꯝꯅ, "ꯉꯟꯁꯨ ꯉꯜꯂꯤ, ꯉꯥꯏꯍꯥꯛ ꯐꯣꯇꯣ ꯅꯝꯈꯤꯁꯤꯗꯅ. ꯚ꯭ꯌꯨꯁꯤꯁꯨ ꯌꯥꯝ ꯐꯖꯩ." ꯂꯦꯟꯅ, "ꯌꯥꯝ ꯍꯩꯅꯗꯦꯀꯣ, ꯅꯨꯄꯤꯒꯤ ꯇꯥꯏꯞꯇ ꯐꯣꯇꯣꯒ ꯑꯃꯨꯛ ꯅꯝꯗꯅ ꯊꯥꯒꯠꯀꯦ ꯍꯥꯏꯔꯣ? ꯀꯅꯥꯅꯕꯨ ꯌꯦꯡꯕꯤꯅꯤꯅ ꯅꯝꯒꯤꯅꯣ ꯐꯣꯇꯣꯗꯨꯕꯨ ꯅꯪꯒꯤ?" "ꯏꯁ, ꯅꯨꯄꯥꯗꯤ ꯐꯣꯇꯣ ꯅꯝꯕ ꯌꯥꯗꯕ꯭ꯔꯣ ꯍꯥꯏꯁꯦ?" "ꯑꯣ, ꯌꯥꯔꯦ, ꯅꯝꯃꯁꯤ ꯐꯣꯇꯣꯗꯣ. ꯑꯩ ꯅꯪꯒ ꯉꯥꯡꯅꯕ ꯌꯥꯝ ꯇꯜꯂꯤ." "ꯅꯣꯏ ꯅꯝꯗꯕ ꯑꯩ ꯅꯝꯃꯛꯑꯣ. ꯅꯩꯗꯕ ꯌꯥꯗꯕꯅꯤꯅꯦ, IG ꯗ ꯊꯥꯒꯠꯇꯧꯔꯤꯕꯅꯤꯅꯦ." ꯃꯤꯁꯨꯝ ꯍꯦꯟꯕꯁꯨ ꯅꯣꯛꯂꯒ ꯃꯃꯥꯟꯅꯕꯁꯤꯕꯨ ꯐꯣꯇꯣ ꯅꯝꯕꯤꯔꯤ. "ꯂꯦꯟ!" ꯇꯨꯡꯂꯣꯝꯗꯒꯤ ꯃꯥꯒꯤ ꯃꯤꯡ ꯀꯧꯔꯛꯄꯗꯨꯗ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ. ꯂꯦꯟꯅ, "ꯑꯦ, ꯏꯆꯦ, ꯂꯩꯌꯣꯜ, ꯑꯆꯥꯄꯣꯠ ꯆꯥꯕ ꯂꯥꯛꯑꯝꯃꯤꯔꯣ?" "ꯅꯠꯇꯦꯗ, ꯑꯉꯥꯡꯒꯤ ꯕꯥꯔꯗꯦꯒꯤ ꯑꯆꯥꯄꯣꯠ ꯑꯣꯔꯗꯔ ꯇꯧꯈꯤꯕ, ꯑꯗꯨꯒꯤ ꯂꯧꯕ ꯂꯥꯛꯄꯅꯤ." ꯊꯧꯉꯝꯅ, "ꯂꯩꯕꯤꯌꯨ, ꯌꯥꯝ ꯍꯥꯎꯕꯅꯦ. ꯀ꯭ꯋꯥꯛꯇꯨꯗꯤ ꯎꯗꯦ, ꯌꯥꯎꯔꯛꯇ꯭ꯔꯣ?" ꯀ꯭ꯋꯥꯛ ꯍꯥꯏꯕꯁꯤꯗ ꯂꯩꯌꯣꯜ ꯑꯃꯗꯤ ꯏꯁꯤ ꯅꯣꯛꯏ. ꯊꯧꯉꯝꯅ ꯍꯥꯏꯔꯛꯏꯕꯁꯤ ꯃꯦꯔꯤꯅꯥꯅꯦ ꯍꯥꯏꯕ ꯈꯪꯏ. ꯂꯩꯌꯣꯜꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ, "ꯌꯥꯎꯔꯛꯇ꯭ꯔꯤ, ꯃꯥꯗꯤ ꯊꯕꯛ ꯌꯥꯝ ꯆꯤꯜꯍꯧꯏ. ꯑꯗꯨꯒꯤ ꯏꯁꯤꯒ ꯑꯩꯒꯇꯪ ꯂꯥꯛꯑꯕ." ꯃꯤꯁꯨꯝ ꯍꯦꯟꯕ ꯂꯩꯌꯣꯜꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ, "ꯍꯌꯦꯡ ꯀꯣꯂꯦꯖ ꯂꯥꯛꯀꯗ꯭ꯔꯣ?" "ꯂꯥꯛꯇꯣꯏꯅꯦ. ꯅꯣꯏꯁꯨ ꯂꯥꯛꯇꯣꯏ ꯅꯠꯇ꯭ꯔꯣ?" "ꯂꯥꯛꯀꯅꯤ. ꯀꯣꯂꯦꯖꯀ ꯂꯦꯞꯄ ꯌꯥꯕ ꯅꯠꯇꯦꯗ." ꯏꯁꯤꯅ, "ꯏꯁ, ꯊꯋꯥꯏ ꯌꯥꯝꯅ ꯌꯥꯎꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯃꯤꯁꯨꯝ ꯍꯦꯟꯕꯁꯦ." ꯃꯤꯁꯨꯝ ꯍꯦꯟꯕꯅ, "ꯑꯗꯨꯃꯥꯏ ꯍꯥꯏꯕ ꯇꯥꯔꯦ ꯏꯁꯤ." ꯂꯩꯌꯣꯜꯗ ꯑꯃꯨꯛ ꯌꯦꯡꯂꯒ, "ꯌꯦꯡꯅꯤꯡꯕ ꯃꯤꯁꯨ ꯂꯩꯕ ꯀꯣꯂꯦꯖꯇ." "ꯏꯁ, ꯌꯦꯡꯅꯤꯡꯕ ꯃꯤꯗꯣ ꯅꯣꯡꯃ ꯌꯦꯡꯍꯜꯂꯣꯀꯣ ꯑꯩꯈꯣꯏꯁꯨ." "ꯍꯣꯏ,
ꯊꯧꯉꯝꯒ ꯂꯦꯟꯒꯅ ꯃꯤꯁꯨꯝ ꯍꯦꯟꯕꯗ ꯍꯥꯏꯔꯛꯏ꯫ ꯆꯠꯂꯁꯤꯔꯣ? ꯍꯣꯏ ꯆꯠꯂꯁꯤ꯫ ꯂꯩꯌꯣꯜ, ꯏꯆꯤ, ꯀꯩꯅꯣꯃ ꯐꯝꯃꯒ ꯆꯥꯃꯤꯟꯅꯁꯦ ꯍꯥꯏꯗꯧꯁꯨ ꯄꯨꯡꯁꯦ ꯌꯥꯗ꯭ꯔꯦ꯫ ꯅꯣꯡꯃꯃꯨꯛ ꯊꯦꯡꯅꯔꯒ ꯆꯥꯔꯁꯦ, ꯃꯦꯔꯤꯅꯥꯁꯨ ꯌꯥꯎꯔꯒ꯫ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯩꯈꯣꯏꯁꯨ ꯑꯉꯥꯡꯒꯤ ꯕꯥꯔꯗꯦ ꯂꯩꯍꯧꯕꯅꯤꯅ ꯐꯔꯛ ꯇꯥꯔꯅꯤꯗ꯫ ꯃꯤꯁꯨꯝ ꯍꯦꯟꯕ ꯂꯩꯌꯣꯜ ꯍꯣꯏꯗ ꯑꯣꯟꯁꯤꯜꯂꯒ ꯑꯗꯨꯗꯤ ꯆꯠꯂꯨꯈꯤꯒꯦ꯫ ꯂꯦꯟꯒ ꯊꯧꯉꯝꯒꯁꯨ ꯆꯠꯂꯦꯀꯣ, ꯍꯌꯦꯡ ꯀꯣꯂꯦꯖꯇ ꯊꯦꯡꯅꯔꯁꯦ꯫ ꯃꯈꯣꯏ ꯅꯨꯄꯥ ꯑꯍꯨꯝꯗꯨꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯒꯥꯔꯤ ꯃꯅꯨꯡꯗꯅꯤ꯫ ꯃꯤꯁꯨꯝ ꯍꯦꯟꯕꯅ ꯊꯧꯕꯅꯤ, ꯊꯧꯉꯝꯅ ꯅꯥꯀꯟꯗ ꯃꯅꯤꯡꯗꯅ ꯂꯦꯟ ꯐꯝꯃꯤ꯫ ꯊꯧꯉꯝꯅ, ꯃꯤ ꯁꯨꯝꯗꯤ ꯁꯨꯝꯗꯅ ꯃꯤꯁꯨꯝ ꯍꯦꯟꯕ ꯏꯕꯨꯡꯉꯣ, ꯅꯪ ꯍꯟꯗꯛꯁꯤ ꯇꯥꯕ ꯁꯟꯇ ꯂꯥꯛꯄ ꯃꯥꯜꯂꯤꯀꯣ, ꯑꯋꯥꯕ ꯊꯧꯑꯣꯡ ꯈꯔ ꯎꯏꯌꯦꯕ꯫ ꯂꯦꯟꯅ, ꯃꯥꯟꯕ ꯅꯠꯇꯦ, ꯂꯥꯛꯑꯕ꯫ ꯇꯨꯝꯈꯤꯗꯧ ꯃꯥꯜꯂꯤꯅꯦ ꯂꯩꯌꯣꯜꯗꯣ, ꯅꯪꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡꯗꯣ꯫ ꯋꯥꯔꯤ ꯁꯥꯟꯅꯔꯤꯅꯦꯅ ꯅꯪꯅ ꯒꯣꯊ ꯉꯥꯡꯗꯅꯒ ꯂꯩꯔꯗꯅ꯫ ꯃꯤꯁꯨꯝ ꯍꯦꯟꯕꯁꯨ ꯑꯅꯤꯗꯨꯒꯤ ꯋꯥꯗꯨꯗ ꯅꯣꯛꯃꯤ ꯇꯧꯔꯒ ꯒꯥꯔꯤꯗꯨ ꯊꯧꯔꯤ꯫ ꯈꯨꯝꯕꯗꯤ ꯈꯨꯝꯗꯦ ꯃꯥ꯫ ꯂꯦꯟꯅ, ꯃꯁꯛꯀꯥꯗꯤ ꯐꯖꯩꯅꯦ ꯑꯗꯨꯝ ꯂꯩꯌꯣꯜꯁꯦ꯫ ꯊꯧꯉꯝꯅ, ꯌꯥꯝ ꯐꯖꯈ꯭ꯔꯦꯗ꯫ ꯑꯗꯣ ꯃꯦꯔꯤꯅꯥꯁꯨ ꯑꯗꯨꯝ ꯐꯖꯩꯅꯦ꯫ ꯈꯪꯗꯦꯗ, ꯃꯣꯏ ꯂꯣꯏ ꯐꯖꯩ꯫ ꯑꯗꯣ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯐꯖꯩꯗ꯫ ꯂꯦꯟꯅ, ꯏꯁ, ꯑꯩꯈꯣꯏ ꯃꯦꯔꯤꯅꯥ ꯀꯥꯏꯅ ꯏꯁꯥꯅ ꯏꯁꯥ ꯊꯥꯒꯠꯆꯩ ꯑꯗꯨꯅꯤ ꯅꯪꯒꯤꯁꯤꯗꯤ꯫ ꯑꯗꯣ ꯑꯩꯗꯤ ꯃꯥꯅ ꯏꯍꯦꯟ ꯍꯦꯜꯂꯤꯗ꯫ ꯊꯧꯉꯝꯅ, ꯏꯁꯤꯔꯣ ꯍꯥꯏꯁꯦ? ꯀꯔꯥꯏꯗꯩꯅꯣꯍꯦ? ꯃꯤꯁꯨꯝ ꯍꯦꯟꯕ ꯂꯦꯟꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯂꯒ, ꯑꯩꯗꯤ ꯈꯪꯉꯤ꯫ ꯊꯧꯉꯝꯅ, ꯑꯩ ꯆꯤꯡꯅꯩ ꯅꯣꯏ ꯋꯥꯁꯦ꯫ ꯂꯦꯟꯒꯤ ꯈꯪꯅꯕ ꯅꯨꯄꯤꯒ ꯂꯩꯔꯕꯣ ꯍꯥꯏꯁꯤꯕꯣ? ꯑꯩ ꯀꯃꯥꯏ ꯈꯪꯍꯧꯗ꯭ꯔꯤꯕ? ꯃꯤꯁꯨꯝ ꯍꯦꯟꯕ ꯂꯦꯟꯗ ꯃꯤꯆꯤꯒ ꯐꯠ ꯈꯠꯆꯤꯜꯂꯒ, ꯍꯥꯏꯈ꯭ꯔꯣꯔꯣ? ꯅꯃꯥꯏ ꯀꯥꯏꯅꯤꯍꯦ ꯅꯪ꯫ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯁꯨꯝ꯫ ꯍꯣꯏꯅꯦ, ꯑꯩꯅ ꯈꯜꯂꯦꯕ ꯂꯩꯔꯝꯃꯣꯏꯕ꯫ ꯑꯩꯅ ꯈꯪꯗꯕ ꯋꯥꯁꯦ ꯏꯔꯩ ꯂꯩꯇꯕꯅꯦꯕ꯫ ꯃꯤꯁꯨꯝ ꯍꯦꯟꯕ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯟꯖꯩ꯫ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯊꯣꯛꯂꯛꯀꯗꯕꯅꯦ ꯂꯤꯂꯥꯁꯤꯡ ꯑꯗꯨꯗꯤ ꯃꯤꯠꯇ ꯎꯔꯦꯍꯦ꯫ ꯂꯦꯟꯁꯨ ꯃꯤꯁꯨꯝ ꯍꯦꯟꯕꯗ ꯋꯥꯍꯪ ꯑꯃ ꯍꯪꯉꯤ꯫ ꯃꯤꯁꯨꯝ ꯍꯦꯟꯕ, ꯅꯪ ꯂꯩꯌꯣꯜꯁꯦ ꯄꯥꯝꯃꯤꯔꯣ ꯅꯠꯇ꯭ꯔꯒ ꯅꯨꯡꯁꯤꯔꯤꯔꯣ? ꯂꯦꯟ ꯑꯃꯗꯤ ꯊꯧꯉꯝꯗꯨ ꯃꯃꯥꯟꯅꯕ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯇꯥꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩ꯫ ꯂꯦꯟꯒꯤ ꯋꯥꯍꯪꯗꯨꯗ ꯃꯤꯁꯨꯝ ꯍꯦꯟꯕꯗු ꯈꯪꯄ꯭ꯔꯦꯛꯄꯨ ꯈꯪꯉꯤ꯫ ꯊꯧꯉꯝꯅ, ꯈꯪꯕꯅ ꯀꯥꯟꯅꯔꯣꯏ, ꯁꯠ ꯍꯥꯏꯔꯣ꯫ ꯃꯤꯁꯨꯝ ꯍꯦꯟꯕꯗꯨ ꯅꯣꯛꯁꯤꯟꯅꯔꯒ, ꯀꯥꯏꯗꯦ ꯋꯥꯔꯤꯅꯣ, ꯑꯩꯃꯨ ꯌꯥꯎꯁꯟꯕꯤꯔꯛꯏꯁꯤꯅ꯫ ꯂꯦꯟꯅ, ꯌꯥꯝ ꯉꯥꯡꯅꯤꯡꯈꯣ ꯃꯤꯒꯤ ꯋꯥꯔꯤꯗꯣ, ꯅꯪꯒꯤ ꯂꯥꯛꯑꯀꯥꯟꯗꯅ ꯒ꯭ꯌꯥꯟ ꯃꯝꯕ꯭ꯔꯥ ꯍꯥ? ꯇꯨꯃꯤꯟꯅꯒ ꯂꯩꯁꯤꯜꯂꯤꯗꯣ꯫ ꯐꯥꯒꯤ ꯅꯠꯇꯦ, ꯑꯁꯦꯡꯕ ꯑꯝꯇ ꯍꯥꯏꯔꯣꯁꯦ꯫ ꯂꯣꯠꯅꯨꯗ ꯅꯤꯄꯥ, ꯑꯩꯈꯣꯏꯗ ꯂꯣꯠꯂꯒ ꯅꯪꯒꯤ ꯃꯥꯡꯖꯕꯅꯤ꯫ ꯃꯤꯁꯨꯝ ꯍꯦꯟꯕ ꯅꯣꯛꯃꯤ ꯏꯔꯨꯝ ꯂꯣꯝꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ꯫ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ, ꯑꯗꯨꯕꯨ ꯃꯥꯕꯨ ꯍꯦꯛ ꯑꯍꯥꯟꯕ ꯎꯕ ꯃꯤꯀꯨꯞꯇꯒꯤ ꯃꯥꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯃꯇꯨꯡ ꯏꯟꯅꯅꯤꯡꯕ ꯐꯥꯎꯏ꯫ ꯌꯦꯡꯗꯨꯅꯁꯨ ꯑꯗꯨꯝ ꯂꯩꯅꯤꯡꯏ꯫ ꯄꯤꯛꯇꯛ ꯇꯧꯕ ꯃꯃꯥꯏ ꯃꯇꯦꯛꯇꯨꯗ ꯄꯥꯜꯂꯤꯕ ꯃꯤꯠ, ꯅꯥꯇꯣꯟ, ꯆꯤꯝꯕꯥꯜ꯫ ꯅꯣꯛꯐꯦꯠ ꯑꯃꯨꯛ ꯇꯧꯏ꯫ ꯈꯪꯗꯦ, ꯌꯦꯡꯅꯤꯡꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤꯁꯦ ꯅꯨꯡꯁꯤꯕ ꯀꯧꯗꯣꯏꯔꯣ? ꯊꯧꯉꯝꯒ ꯂꯦꯟꯒꯗꯨ ꯃꯃꯥꯟꯅꯕꯁꯤꯒꯤ ꯋꯥ ꯇꯥꯕꯗ ꯃꯤꯁꯨꯝ ꯍꯦꯟꯕꯅ ꯂꯩꯌꯣꯜꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯈꯟꯖꯔꯦ ꯍꯥꯏꯕꯁꯤꯃꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯦ꯫ ꯊꯧꯉꯝꯅ ꯍꯥꯏꯔꯛꯏ, ꯋꯥ, ꯁꯥꯍꯤꯇ꯭ꯌꯀꯥꯗꯤ ꯀꯔꯝꯕ ꯐꯤꯂꯝꯒꯤ ꯗꯥꯏꯂꯣꯛꯅꯣ ꯍꯨꯔꯥꯜꯂ ꯍꯥꯏꯔꯛꯏꯁꯤꯕꯣ? ꯍꯥꯏꯔꯁꯤꯔꯣ ꯃꯁꯥꯗ? ꯑꯩ ꯑꯣꯏꯅ ꯍꯥꯏꯕꯤꯌꯨꯔꯣ? ꯌꯥꯖꯔꯦ, ꯍꯥꯏꯕꯤꯌꯨ ꯍꯥꯏꯗꯤ ꯅꯌꯨꯝ ꯌꯧꯔꯦ ꯀꯨꯝꯃꯣ꯫ ꯊꯧꯉꯝꯅ, ꯍꯣ ꯇꯥꯟꯗ꯭ꯔꯁꯨ ꯀꯨꯝꯅꯤꯌꯦ꯫ ꯍꯣ ꯌꯥꯔꯦ, ꯂꯩꯍꯧꯔꯣ꯫ ꯊꯧꯉꯝꯁꯨ ꯀꯨꯝꯊꯈ꯭ꯔꯦ꯫ ꯂꯩꯍꯧꯔꯦ꯫ ꯃꯤꯁꯨꯝ ꯍꯦꯟꯕꯁꯨ ꯂꯦꯟ ꯊꯤꯜꯂꯝꯂꯕ ꯃꯇꯨꯡ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯒꯦꯔꯦꯖ ꯇꯝꯅ ꯒꯥꯔꯤ ꯊꯧꯖꯤꯜꯂꯝꯃꯤ꯫ ꯏꯉꯦ ꯂꯩꯁꯨ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒꯤ ꯂꯥꯏꯗꯨꯛ ꯊꯥꯅꯕ ꯍꯥꯏꯗꯅ ꯂꯥꯏꯁꯪ ꯑꯗꯣꯝꯗ ꯂꯩꯔꯝꯃꯤ ꯃꯆꯥ ꯍꯜꯂꯛꯄ ꯎꯕꯗ, ꯊꯣꯏꯕ, ꯍꯜꯂꯛꯑꯕ꯭ꯔꯣ? ꯑꯧ ꯏꯃꯥ꯫ ꯃꯤꯁꯨꯝ ꯍꯦꯟꯕꯁꯨ ꯏꯃꯨꯡ ꯇꯝꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯕꯦꯅꯥꯎ, ꯕꯦꯅꯥꯎ, ꯇꯥꯕ꯭ꯔꯅꯦ ꯅꯪꯕꯣ? ꯂꯥꯏꯗ ꯑꯔꯥꯇꯤ ꯀꯠꯄꯒꯤ ꯍꯩꯔꯨꯛ ꯍꯩꯔꯥꯁꯤ ꯂꯧꯁꯤꯜꯂꯨ ꯂꯥꯎꯅꯦꯍꯦ꯫ ꯏꯃꯨꯡꯗꯒꯤ ꯏꯁꯤꯒꯤ ꯃꯃꯥ ꯔꯥꯙꯤꯀꯥ ꯊꯣꯛꯂꯛꯏ꯫ ꯑꯩꯒꯤ ꯑꯄꯥꯕꯣ, ꯑꯩꯈꯣꯏ ꯕꯦꯅꯥꯎꯗꯤ ꯍꯜꯂꯛꯇ꯭ꯔꯤꯌꯦ꯫ ꯀꯦꯁꯣꯅ, ꯏꯍꯦ, ꯑꯩꯗꯤ ꯂꯩꯕ꯭ꯔꯥ ꯈꯜꯂꯨꯔꯦꯗꯅ꯫ ꯊꯦꯡꯉꯦꯅꯦ, ꯅꯨꯃꯤꯗꯥꯡ ꯇꯥꯔꯛꯂꯦꯅꯦ ꯃꯥꯕꯣ, ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯤꯕꯅꯣ? ꯃꯦꯔꯤꯅꯥ ꯍꯣꯏꯒꯤ ꯃꯆꯦꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯕꯗꯣ, ꯑꯗꯨꯒꯤ ꯕꯥꯔꯗꯦ ꯆꯠꯈꯤꯕꯅꯤ, ꯆꯥꯛꯅꯦꯁꯨ ꯍꯥꯏꯔꯝꯃꯤ꯫
ꯅꯨꯃꯤꯗꯥꯡꯅꯤꯅꯅꯦ ꯊꯦꯡꯉꯅꯤꯅꯦ ꯍꯜꯂꯛꯄꯗꯤ ꯏꯕꯨꯡꯉꯣꯗ ꯂꯧꯍꯜꯂꯗꯣꯏꯔꯥ ꯃꯈꯣꯏꯅ ꯑꯗꯨꯝ ꯊꯤꯜꯂꯛꯑꯒꯦ ꯀꯌꯥ ꯄꯥꯕꯨꯡ ꯑꯣ ꯐꯔꯦ ꯐꯔꯦ ꯊꯤꯜꯂꯛꯑꯅꯤ ꯍꯥꯏꯔꯕꯅꯤꯅ ꯃꯦꯔꯤꯅꯥꯒꯤ ꯃꯆꯦꯒꯤ ꯌꯨꯝꯗꯅ ꯀꯝꯗꯧꯔꯤ ꯂꯩꯌꯣꯜ ꯏꯁꯤ ꯃꯦꯔꯤꯅꯥ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯔꯗꯨꯅ ꯂꯥꯡꯗꯨꯅ ꯂꯩꯔꯤ ꯃꯦꯔꯤꯅꯥꯒꯤ ꯃꯆꯦꯒꯤ ꯃꯆꯥꯅꯨꯄꯤ ꯍꯩꯁꯤꯡꯕꯤ ꯂꯩꯅꯥꯅ ꯂꯩꯌꯣꯜꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯆꯥꯁꯅꯥ ꯍꯥꯎꯅꯦ ꯂꯩꯅꯥꯗꯣ ꯃꯔꯩꯒꯥꯗꯣ ꯀꯣꯜꯂꯒ ꯃꯥꯒꯤ ꯐ꯭ꯔꯣꯛꯇꯣ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯄꯥꯏꯔꯒ ꯎꯪꯉꯤ ꯑꯩꯒꯤ ꯕꯥꯔꯕꯤꯒꯤ ꯐ꯭ꯔꯣꯛꯁꯦ ꯐꯖꯕ꯭ꯔꯥ ꯄꯤꯡ ꯀꯂꯔꯁꯦ ꯐꯖꯩꯌꯦ ꯂꯩꯅꯥꯅ ꯏꯍꯦꯟ ꯍꯦꯜꯂꯦ ꯐꯖꯕ ꯑꯅꯦꯀꯣ ꯑꯩꯈꯣꯏ ꯆꯆꯥꯅꯅꯦ ꯑꯩꯁꯦ ꯀꯦꯕꯤꯔꯤꯅꯤꯉꯣ ꯑꯗꯣ ꯑꯩꯁꯤ ꯐꯖꯕ꯭ꯔꯣ ꯃꯦꯔꯤꯅꯥꯅ ꯑꯁꯤꯅꯅꯦ ꯃꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯍꯪꯗꯅ ꯂꯩꯔꯕꯅꯤ ꯐꯖꯕ꯭ꯔꯥ ꯐꯖꯕ꯭ꯔꯥꯅ ꯏꯁꯤꯅ ꯅꯥꯀꯟꯗꯒꯤ ꯍꯩ ꯄꯤꯛꯇ꯭ꯔꯨ ꯅꯌꯥꯅꯤꯅ ꯇꯤꯟ ꯏꯆꯥ ꯆꯥꯔꯗꯅ ꯆꯣꯍꯦ ꯃꯤ ꯆꯆꯥꯁꯅꯥꯗ ꯍꯪꯖꯔꯒ ꯅꯣꯏꯗ ꯍꯪꯕꯁꯨ ꯅꯠꯇꯕꯗꯣ ꯂꯩꯌꯣꯜꯗꯨ ꯂꯩꯅꯥꯗ ꯑꯣꯟꯁꯤꯜꯂꯤ ꯐꯖꯩꯌꯦ ꯃꯤ ꯃꯦꯔꯤꯅꯥꯅ ꯐꯖꯕꯅꯤ ꯐꯖꯕꯅꯤ ꯃꯌꯥ ꯇꯤꯟ ꯏꯆꯥ ꯆꯥꯒꯩ ꯆꯆꯥ ꯅꯪ ꯑꯗꯥꯏ ꯍꯥꯏꯅꯨꯀꯣ ꯑꯩ ꯁꯥꯎꯖꯁꯅꯤ ꯅꯪ ꯄꯄꯥꯗ ꯍꯥꯏꯗꯣꯛꯀꯦ ꯍꯣꯔꯦꯟ ꯍꯥꯏꯗꯣꯛꯆꯧꯅ ꯍꯥꯏꯗꯣꯛꯆꯧ ꯅꯣꯏ ꯄꯄꯥꯅ ꯀꯩꯗꯧꯗꯣꯔꯤꯕ ꯄꯄꯥꯗ ꯅꯠꯇ꯭ꯔꯁꯨ ꯃꯃꯥꯗ ꯍꯥꯏꯗꯣꯛꯀꯦ ꯅꯣꯏ ꯃꯃꯥꯗꯤꯅꯦ ꯑꯩꯒꯤ ꯏꯆꯦ ꯀꯩꯝ ꯇꯧꯕꯁꯨ ꯉꯝꯃꯣꯏꯗꯕꯗꯣ ꯂꯩꯅꯥꯗꯤ ꯃꯦꯔꯤꯅꯥꯅ ꯂꯛꯅꯃꯟꯗꯅ ꯀꯞꯀꯦꯕꯨ ꯇꯧꯔꯤ ꯂꯩꯌꯣꯜꯅ ꯌꯥꯔꯦꯀꯣ ꯑꯉꯥꯡ ꯁꯥꯎꯍꯟꯒꯅꯨ ꯇꯟꯖꯥꯗꯨꯗ ꯃꯦꯔꯤꯅꯥꯒꯤ ꯃꯆꯦ ꯃꯦꯅꯤꯀꯥꯅ ꯀꯦꯛ ꯀꯛꯂꯁꯦ ꯍꯥꯏꯗꯅ ꯀꯧꯔꯛꯂꯝꯃꯤ ꯂꯩꯅꯥ ꯀꯦꯛ ꯀꯛꯁꯤ ꯂꯥꯛꯑꯣ ꯃꯦꯔꯤꯅꯥ ꯑꯃꯗꯤ ꯂꯩꯌꯣꯜꯅ ꯂꯩꯅꯥꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯄꯨꯊꯣꯔꯛꯏ ꯂꯩꯅꯥꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯄꯥꯒ ꯃꯃꯥꯒꯒꯤ ꯃꯌꯥꯏꯗ ꯂꯦꯞꯇꯨꯅ ꯀꯦꯛ ꯑꯗꯨ ꯀꯛꯅꯕ ꯇꯧꯔꯝꯃꯤ ꯃꯃꯥꯟꯅꯕ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯁꯨ ꯏꯔꯥꯡ ꯂꯥꯡꯗꯨꯅ ꯂꯩꯔꯤ ꯏꯂꯥꯡ ꯂꯥꯡꯕ ꯃꯔꯛꯇꯨꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯃꯕꯨꯡꯒꯤ ꯃꯈꯨꯠ ꯑꯗꯨ ꯁꯝꯗꯨꯅ ꯂꯥꯛꯏ ꯄꯨꯔꯅꯤꯃꯥꯅ ꯁꯅꯥ ꯂꯥꯛꯑꯣꯅꯦꯍꯦ ꯅꯃꯥꯟꯅꯕꯤꯁꯤꯡꯁꯨ ꯂꯣꯏꯅ ꯂꯥꯛꯇꯨꯅ ꯂꯩꯔꯦ ꯂꯩꯌꯣꯜꯁꯨ ꯂꯥꯛꯂꯤꯕ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯗ ꯌꯦꯡꯉꯤ ꯄꯨꯔꯦꯜꯅ ꯁꯅꯥ ꯂꯥꯛꯑꯣ ꯀꯦꯛ ꯀꯛꯁꯤ ꯔꯥꯁꯤꯅ ꯂꯥꯛꯑꯣꯗꯅ ꯃꯁꯨ ꯀꯩꯗꯧꯔꯒꯦꯅꯦ ꯂꯦꯞꯇꯨꯅ ꯂꯩꯔꯤꯗꯨꯕꯣ ꯂꯩꯌꯣꯜ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ ꯄꯄꯥꯗꯤ ꯕꯣꯕꯣꯛ ꯃꯥꯗꯤ ꯌꯥꯎꯔꯣꯏꯗ꯭ꯔꯣ ꯃꯁꯨ ꯅꯨꯄꯤꯒꯤ ꯄꯦꯔꯤ ꯄꯦꯔꯤꯕ ꯃꯥꯏꯊꯣꯡꯗꯨ ꯎꯕꯗ ꯔꯥꯁꯤꯁꯨ ꯂꯩꯌꯣꯜꯗ ꯂꯥꯛꯀꯅꯤ ꯏꯁꯨ ꯁꯅꯥꯒꯤ ꯄꯄꯥ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯗꯣ ꯏꯁꯨꯒꯤ ꯃꯃꯥꯅꯦ ꯌꯥꯝꯕꯨꯡꯅꯦ ꯕꯣꯕꯣꯛꯅꯦ ꯇꯧꯔꯒ ꯀꯦꯛꯁꯤ ꯀꯛꯊꯣꯛꯁꯤ ꯃꯕꯣꯛꯅ ꯍꯥꯏꯔꯤꯗꯨ ꯇꯥꯁꯤꯟꯅꯗ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯇꯜꯂꯦ ꯑꯩꯗꯤ ꯄꯄꯥ ꯌꯥꯎꯗ꯭ꯔꯗꯤ ꯀꯦꯛ ꯀꯛꯑꯣꯏꯅꯦ ꯈꯪꯕ꯭ꯔꯥ ꯅꯍꯥꯟꯁꯨ ꯖꯦꯁꯤꯒꯤ ꯕꯥꯔꯗꯦꯗꯁꯨ ꯃꯣꯏꯒꯤ ꯄꯄꯥꯒ ꯃꯃꯥꯒ ꯇꯧꯔꯒ ꯀꯦꯛ ꯄꯨꯟꯅ ꯀꯛꯏ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯄꯤ ꯇꯥꯕ ꯃꯈꯩ ꯀꯞꯄꯤ ꯔꯥꯁꯤ ꯃꯁꯨꯒꯤ ꯃꯄꯤ ꯇꯩꯊꯣꯛꯇꯨꯅ ꯀꯞꯀꯅꯨ ꯀꯞꯀꯅꯨ ꯂꯥꯛꯏꯕ ꯅꯃꯥꯟꯅꯕꯤ ꯅꯃꯥꯟꯅꯕꯁꯤꯡꯁꯤꯒꯤ ꯃꯃꯥꯡꯗ ꯅꯪꯕꯨ ꯏꯀꯥꯏꯖꯗ꯭ꯔꯣ ꯂꯩꯌꯣꯜꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯁꯅꯥ ꯀꯞꯀꯅꯨ ꯃꯆꯥꯒꯤ ꯃꯇꯧꯗ ꯊꯃꯣꯏ ꯀꯥꯏꯔꯕꯤ ꯃꯃꯥ ꯑꯗꯨ ꯃꯆꯥꯕꯨ ꯊꯦꯝꯒꯦ ꯈꯟꯅ ꯃꯆꯥꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯈꯣꯡ ꯊꯥꯡꯕ ꯍꯧꯔꯛꯄꯅꯤ ꯃꯆꯥ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯁꯦꯡ ꯃꯔꯥꯡꯒꯨꯝ ꯃꯤꯠꯃꯥꯡꯗ ꯎꯔꯛꯄ ꯈꯪꯍꯧꯗꯦ ꯃꯁꯥꯗꯨ ꯉꯥꯛꯄ ꯉꯝꯗ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈꯤ ꯃꯁꯨ ꯅꯨꯄꯤꯕꯨ ꯊꯦꯝꯂꯝꯕ ꯔꯥꯁꯤ ꯈꯪꯂꯥꯎ ꯂꯥꯎꯏ ꯄꯨꯔꯅꯤꯃꯥ ꯂꯩꯌꯣꯜꯁꯨ ꯃꯁꯥꯗ ꯏꯄꯥ ꯄꯥꯈꯠꯅ ꯀꯞꯂꯝꯕ ꯇꯣꯛꯂꯒ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩ ꯄꯨꯔꯦꯜꯅ ꯃꯃꯥ ꯃꯃꯥ ꯍꯥꯏꯅ ꯀꯧꯗꯨꯅ ꯃꯃꯥꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯦꯟꯁꯤꯟꯈꯤ ꯃꯃꯥ ꯃꯃꯥ ꯆꯆꯥ ꯂꯩꯌꯣꯜꯁꯤ ꯀꯞꯄꯦ ꯂꯩꯅꯥꯅ ꯃꯃꯥ ꯍꯥꯏꯅ ꯀꯧꯕꯗ ꯂꯩꯌꯣꯜꯁꯤ ꯏꯈꯪ ꯈꯪꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯨꯕꯅꯔꯥ ꯂꯩꯅꯥꯅ ꯀꯦꯛ ꯀꯛꯄꯁꯤ ꯈꯪꯍꯧꯗ ꯂꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯃꯦꯅꯦꯀꯥꯁꯨ ꯂꯩꯌꯣꯜꯗ ꯌꯦꯡꯂꯛꯄꯅꯤ ꯂꯩꯌꯣꯜꯒꯤ ꯃꯈꯖꯥꯏꯗ ꯄꯤ ꯏꯆꯣꯠ ꯆꯣꯠꯅ ꯂꯩꯔꯝꯕꯗꯨꯗ ꯏꯄꯥ ꯄꯥꯈꯠꯅ ꯀꯩꯗꯧꯔꯤ ꯁꯅꯥ ꯀꯞꯄꯗꯤ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯂꯩꯌꯣꯜꯁꯨ ꯃꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯃꯁꯥꯒꯤ ꯈꯖꯥꯏꯗꯨꯗ ꯊꯦꯡꯂꯨꯕꯗ ꯄꯤꯅ ꯏꯆꯣꯠ ꯆꯣꯠꯂꯝꯃꯤ ꯇꯩꯊꯣꯛ ꯇꯩꯊꯣꯛꯅ ꯈꯨꯝꯂꯛꯏ ꯏꯆꯦ ꯀꯣꯛꯁꯦ ꯈꯔ ꯆꯤꯛꯏ
ꯍꯩꯃꯥ, ꯑꯩꯈꯣꯏ ꯃꯦꯔꯤꯅꯥꯒ ꯏꯆꯦꯒꯁꯤꯅ ꯈꯪꯗ꯭ꯔꯖꯥꯠꯂꯣ? ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨ ꯂꯥꯛꯑꯣ. ꯑꯩ ꯑꯉꯥꯡ ꯑꯃ ꯊꯥꯔꯒ ꯒꯨꯂꯤ ꯂꯩꯍꯟꯒꯦ. ꯌꯥꯔꯅꯤꯌꯦ ꯏꯆꯦ, ꯂꯩꯔꯨꯔꯅꯨ. ꯆꯥꯛ ꯑꯣꯏꯅ ꯆꯥꯅꯕ ꯇꯧꯔꯁꯤ. ꯌꯨꯝꯗ ꯉꯟꯅ ꯍꯟꯒꯦ. ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯃꯅꯨꯡꯗ ꯃꯦꯔꯤꯅꯥꯒ ꯏꯆꯦꯒꯅꯅꯦ ꯆꯥꯛ ꯁꯦꯝꯃꯕꯨ ꯂꯣꯏꯕꯨ ꯂꯣꯏꯔꯝꯂꯅꯤ. ꯂꯥꯛꯑꯣ ꯆꯪꯉꯁꯤ. ꯍꯣꯏ ꯏꯆꯦ. ꯂꯩꯅꯥꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯍꯥꯟꯅ ꯄꯤꯖꯗꯨꯅ ꯍꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯈꯩ ꯆꯥꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯤ. ꯂꯩꯅꯥꯒꯤ ꯃꯄꯥꯅ, ꯃꯦꯔꯤꯅꯥ, ꯅꯃꯥꯟꯅꯕꯤꯁꯤꯡꯁꯦ ꯆꯥꯛ ꯏꯆꯥ ꯆꯥꯗꯦꯗ. ꯏꯀꯥꯏꯔꯤꯔꯣ ꯅꯣꯏꯕꯣ? ꯅꯆꯦꯗ ꯏꯟꯖꯥꯡ ꯀꯥꯇꯣ ꯍꯥꯞꯍꯜꯂꯨꯅꯦ. ꯃꯇꯣꯡ ꯀꯥꯇꯣ ꯂꯧꯊꯗꯅ ꯆꯥꯎꯅꯤ ꯅꯣꯏꯕꯣ. ꯅꯠꯇ꯭ꯔꯒ ꯍꯥꯎꯇꯕꯒꯤꯔꯣ ꯆꯥꯗ꯭ꯔꯤꯁꯤꯕꯣ? ꯏꯆꯦꯅ, ꯏꯇꯩ, ꯍꯥꯎꯏꯗ. ꯑꯆꯥꯄꯣꯠꯁꯨ ꯆꯥꯕꯗꯨꯗ ꯄꯨꯛ ꯈꯔ ꯊꯟꯕ. ꯁꯅꯥꯗꯤ ꯏꯆꯥ ꯆꯥꯗ꯭ꯔꯦꯅꯦ. ꯃꯦꯅꯦꯀꯥꯅ, ꯃꯀꯣꯛ ꯆꯤꯛꯑꯦ ꯍꯥꯏꯕꯅꯤ. ꯏꯍꯦ, ꯀꯣꯛ ꯆꯤꯛꯄꯒꯤ ꯒꯨꯂꯤ ꯑꯃ ꯆꯥꯁꯜꯂꯨꯅꯦ ꯆꯥꯛ ꯇꯣꯛꯄꯒ. ꯑꯩ ꯍꯧꯒꯠꯂꯦꯍꯦ, ꯅꯣꯏ ꯆꯥꯍꯧꯈꯣ. ꯑꯉꯥꯡꯈꯩꯁꯨ ꯊꯤꯟꯕꯤꯗꯣꯏꯅꯤꯀꯣ. ꯍꯣꯏ, ꯅꯣꯏ ꯂꯣꯏꯕꯒ ꯍꯥꯏꯔꯛꯑꯣ. ꯂꯩꯌꯣꯜ ꯃꯌꯨꯝ ꯌꯧꯕꯒ ꯋꯥꯁꯔꯨꯝ ꯆꯪꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯏ. ꯂꯣꯏꯕꯒ ꯐꯃꯨꯡ ꯇꯝꯅ ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯗꯨꯅ ꯍꯤꯞꯊꯩ. ꯁꯤꯟꯊꯔꯛꯂꯦ ꯑꯃꯨꯛꯁꯨ ꯂꯝꯍꯦꯟꯕꯤ ꯄꯤꯔꯥꯡꯗꯨ. ꯃꯥ ꯉꯁꯤ ꯂꯩꯅꯥꯒꯤ ꯕꯔꯗꯦ ꯌꯥꯎꯔꯨꯕꯗꯨꯅ ꯃꯁꯥꯗꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ. ꯅꯤꯡꯁꯤꯡꯂꯨꯗ꯭ꯔꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯅꯤꯡꯁꯤꯡꯍꯟꯗꯨꯅ ꯇꯠꯇꯅ ꯑꯣꯠꯂꯕꯗ ꯃꯁꯥꯗꯨ ꯂꯩꯐꯝ ꯑꯃ ꯈꯪꯖꯗꯦ. ꯃꯥ ꯀꯣꯛꯇꯨꯁꯨ ꯇꯁꯦꯡꯅ ꯆꯤꯛ ꯆꯤꯛ ꯂꯥꯎꯔꯛꯂꯤ. ꯇꯨꯝꯊꯈ꯭ꯔꯕꯗꯤ ꯈꯟꯗꯨꯅ ꯇꯨꯝꯕ ꯊꯦꯝꯅꯕ ꯍꯣꯠꯅꯩ. ꯃꯁꯥꯗꯨꯅ ꯐꯨꯟꯒꯠꯂꯛꯄ ꯍꯦꯜꯂꯛꯄꯗꯒꯤ ꯍꯤꯞꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯃꯣꯟ ꯃꯌꯥꯗ ꯂꯩꯔꯤꯕ ꯁ꯭ꯂꯤꯄꯤꯡ ꯄꯤꯜꯁꯇꯨ ꯃꯀꯣꯛ ꯈꯣꯛꯇꯨꯅ ꯁꯥꯏꯠ ꯇꯦꯕꯜꯗꯒꯤ ꯏꯁꯤꯡꯗꯨ ꯇꯧꯔꯒ ꯒꯨꯂꯤ ꯑꯃ ꯆꯥꯁꯤꯜꯂꯤ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯞꯅ ꯇꯞꯅ ꯃꯃꯤꯠ ꯎꯏꯊꯗꯨꯅ ꯇꯨꯝꯊꯈꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯀꯣꯂꯦꯖꯇ ꯑꯃꯨꯛ ꯄꯨꯜꯂꯔꯤ. ꯃꯤꯁꯨꯝ ꯍꯦꯟꯕꯅ ꯃꯦꯔꯤꯅꯥꯗ ꯍꯥꯏꯔꯛꯏ. ꯉꯔꯥꯡꯗꯤ ꯂꯩꯌꯣꯜꯒꯤ ꯏꯆꯦꯒ ꯊꯦꯡꯅꯩ. ꯃꯣꯏꯅ ꯅꯪ ꯄꯨꯕꯤꯗ꯭ꯔꯤꯔꯣ ꯃꯦꯔꯤꯅꯥ? ꯅꯠꯇꯦꯗ, ꯑꯩꯈꯣꯏ ꯆꯦꯒꯤ ꯃꯆꯥꯒꯤ ꯕꯥꯔꯗꯦꯅꯦ. ꯑꯗꯨꯒꯤ ꯏꯆꯦꯒ ꯂꯩꯌꯣꯜꯒꯅ ꯑꯆꯥꯄꯣꯠ ꯂꯧꯁꯣꯅ ꯊꯥꯈꯤꯕ. ꯑꯗ ꯅꯣꯏ ꯊꯦꯡꯅꯕ ꯑꯣꯏꯔꯝꯅꯤꯌꯦ. ꯊꯧꯉꯝꯅ, ꯍꯥꯎꯕ꯭ꯔꯣ ꯑꯆꯥꯄꯣꯠꯇꯨꯕꯣ? ꯑꯉꯥꯡꯅ ꯆꯥꯕꯅꯤ. ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯑꯃꯨꯛ ꯍꯪꯉꯨꯀꯣ ꯍꯥꯏꯔꯣ? ꯏꯕꯦꯝꯃ, ꯅꯪ ꯑꯃ ꯃꯔꯩ ꯌꯦꯠꯇꯨꯏꯗ ꯑꯗꯨꯝ ꯇꯧ ꯂꯩꯍꯦ. ꯏꯆꯦꯅ, ꯍꯣꯏ, ꯃꯍꯥꯎ ꯈꯔꯗꯤ ꯋꯥꯠꯂꯤ. ꯃꯣꯃꯣ ꯑꯃꯗꯤ ꯆꯥꯍꯧꯋꯤ ꯑꯩꯁꯨ. ꯑꯣ, ꯑꯗꯨꯗꯤ ꯇꯥꯔꯦꯗꯅ ꯅꯃꯥꯟꯅꯕꯤꯅ ꯍꯥꯏꯁꯦ. ꯃꯦꯔꯤꯅꯥꯁꯨ ꯊꯧꯉꯝꯗ ꯇꯧꯖ ꯁꯥꯔꯤꯁꯤ ꯌꯦꯡꯉꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯃꯥꯏ ꯂꯩꯊꯣꯛꯈꯤ. ꯃꯤꯁꯨꯝ ꯍꯦꯟꯕꯅ, ꯑꯗꯣ ꯑꯩꯈꯣꯏꯁꯤ ꯇꯤꯟꯗꯤ ꯇꯤꯟꯅꯔꯦ, ꯅꯝꯕꯔꯗꯤ ꯑꯝꯇ ꯂꯩꯅꯗꯦ. ꯂꯦꯟꯅ, ꯍꯣꯏꯅꯦ, ꯅꯣꯏꯍꯣꯡꯒꯤ ꯅꯝꯕꯔ ꯄꯤꯔꯛꯑꯣ, ꯑꯩꯈꯣꯏꯍꯣꯡꯒꯤꯁꯨ ꯄꯤꯔꯛꯀꯦ. ꯃꯤꯁꯨꯝ ꯍꯦꯟꯕꯅ, ꯂꯥꯏꯔꯤꯛꯀꯤ ꯀꯩꯒꯤ ꯍꯪꯅꯔꯁꯨ ꯌꯥꯏꯗꯅ. ꯍꯪꯅꯤ ꯌꯥꯝꯅ. ꯂꯩꯌꯣꯜꯅ, ꯅꯣꯏꯒꯤ ꯅꯝꯕꯔ ꯄꯤꯔꯛꯑꯣ. ꯃꯤꯁꯨꯝ ꯍꯦꯟꯕꯁꯨ ꯂꯩꯌꯣꯜꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯥꯅ ꯍꯥꯟꯅ ꯄꯤꯗ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯥꯒꯤ ꯅꯝꯕꯔꯗꯨ ꯁꯠ ꯂꯥꯎꯅ ꯍꯥꯏꯔꯛꯏ. ꯂꯩꯌꯣꯜꯅ, ꯀꯩꯅꯣ ꯏꯕꯒ ꯅꯪꯍꯧꯗꯦ. ꯃꯤꯁꯨꯝ ꯍꯦꯟꯕ ꯂꯩꯌꯣꯜꯅ ꯄꯥꯏꯔꯤꯕ ꯐꯣꯟ ꯂꯧꯗꯨꯅ, ꯑꯩꯔꯒꯦ. ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨ ꯅꯝꯕꯔ ꯄꯤꯅꯔꯝꯃꯤ. ꯊꯧꯉꯝꯅ, ꯂꯩꯌꯣꯜ, ꯅꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯀꯌꯥꯅꯣ? 2ꯅꯦ, ꯏꯊꯛꯇ ꯏꯕꯨꯡ ꯑꯃꯒ. ꯑꯣ, ꯁꯣꯝ ꯃꯦꯔꯤꯅꯥ ꯍꯣꯏꯒꯤꯗꯤ? ꯁꯣꯝ ꯀꯩꯗꯧꯈꯤꯒꯦ ꯈꯪꯉꯒ? ꯊꯧꯉꯝꯅ ꯈꯣꯟꯖꯦꯜ ꯀꯌꯥ ꯍꯧꯗꯅ ꯀꯣꯏꯒꯤ ꯇꯧꯕ. ꯃꯦꯔꯤꯅꯥꯁꯨ ꯍꯥꯏꯐꯦꯠ ꯇꯥꯍꯧꯋꯤ. ꯀꯩꯑꯕ ꯍꯧꯖꯤꯛꯀꯤꯗꯣ? ꯀꯩꯝ ꯍꯥꯏꯖꯗꯦꯀꯣ ꯑꯩ, ꯅꯅꯥ ꯀꯥꯗꯣ ꯁꯤꯡꯉꯛꯀꯅꯨ. ꯊꯧꯉꯝ ꯍꯥꯏꯕ ꯅꯨꯄꯥ ꯑꯁꯤꯅ ꯅꯨꯄꯤ ꯑꯁꯤ ꯑꯔꯥꯟꯕ ꯇꯥꯍꯟꯕꯤꯔꯦ. ꯏꯁꯤ ꯅꯣꯛꯑꯒ, ꯃꯦꯔꯤꯅꯥ ꯍꯣꯏꯒꯤꯗꯤ 2ꯅꯦ, ꯃꯆꯦꯒ ꯃꯥꯒ. ꯌꯥꯔꯕꯣ ꯊꯧꯉꯝ? ꯊꯧꯉꯝ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯂꯨꯈꯝꯗ ꯃꯈꯨꯠꯅ ꯃꯁꯝꯒꯗꯣ ꯅꯥꯜꯂꯒ, ꯌꯥꯔꯦ. ꯃꯤꯁꯨꯝ ꯍꯦꯟꯕꯒ ꯂꯦꯟꯒꯗꯨ ꯊꯧꯉꯝꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯗ ꯄꯛꯇꯦ ꯍꯥꯏꯕꯒꯨꯝ ꯊꯧꯉꯝꯗ ꯌꯦꯡꯂꯛꯏ. ꯊꯧꯉꯝꯁꯨ ꯃꯤꯠꯌꯦꯡꯗꯣ ꯈꯪꯕꯅ ꯏꯁꯤꯗ ꯑꯃꯨꯛ ꯍꯪꯂꯛꯏ. ꯑꯗꯣ ꯏꯁꯤ, ꯅꯣꯏꯒꯤꯗꯤ? ꯑꯩꯗꯤ ꯏꯇꯣꯝꯗꯅꯤ. ꯑꯗꯣ ꯅꯣꯏ ꯍꯨꯝꯒꯤꯁꯨ ꯍꯥꯏꯔꯛꯎꯗꯅ. ꯂꯦꯟꯅ, ꯑꯩꯒ ꯃꯤꯁꯨꯝ ꯍꯦꯟꯕꯒꯅ ꯏꯊꯟꯇꯅꯤ. ꯑꯗꯨꯒ ꯊꯧꯉꯝꯒꯤꯅ ꯃꯆꯟꯅꯨꯄꯤ ꯑꯃꯒ. ꯑꯣ. ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯗꯨꯅ ꯂꯩꯔꯤꯉꯩ ꯀ꯭ꯂꯥꯁꯀꯤ ꯄꯨꯡꯁꯨ ꯇꯥꯁꯤꯜꯂꯛꯄꯗꯨꯗ ꯂꯩꯌꯣꯜꯅ, ꯑꯗꯨꯗꯤ ꯀ꯭ꯂꯥꯁ ꯆꯪꯉꯁꯤ.
ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡꯗꯨ ꯀ꯭ꯂꯥꯁꯔꯨꯝ ꯇꯝꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯥꯖ, ꯆꯔꯥ ꯋꯥꯟꯊꯣꯛ ꯂꯥꯎꯗꯅ, ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯀꯣꯆꯤꯡ ꯑꯃꯨꯛ ꯆꯠꯀꯦ ꯍꯥꯏꯔꯅꯤꯅꯦ꯫ ꯃꯃꯥ ꯇꯊꯣꯠꯅ ꯇꯤꯚꯤ ꯀꯥꯗꯒꯤ ꯂꯥꯎꯔꯛꯄꯅꯤ꯫ ꯊꯥꯖ ꯊꯣꯛꯂꯛꯇꯨꯅ, ꯇꯥꯃꯣ ꯂꯥꯛꯑꯒ ꯆꯥꯔꯒꯦ ꯇꯧꯕꯅꯤ꯫ ꯅꯣꯡꯗꯝ ꯅꯥꯏꯗꯕ ꯅꯕꯨꯡꯗꯣ ꯅꯪꯅ ꯑꯃꯨꯛ ꯉꯥꯏꯔꯤꯕ? ꯇꯥꯃꯣ ꯌꯥꯎꯗꯅ ꯆꯥꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯇꯧꯕꯅꯤꯕ꯫ ꯐꯔꯦ ꯑꯗꯨꯗꯤ ꯉꯥꯏꯔꯣ꯫ ꯑꯗꯨ ꯅꯪꯕꯨ ꯅꯪꯒꯤ ꯀꯣꯆꯤꯡꯗꯨꯅ ꯀꯔꯝ ꯀꯥꯟ ꯂꯣꯏꯒꯗꯕ? ꯇ꯭ꯌꯨꯁꯟꯅ ꯄꯪꯆꯠꯇ ꯆꯠꯂꯤ ꯅꯪ ꯑꯃ, ꯌꯨꯝꯗꯗꯤ ꯂꯥꯏꯔꯤꯛ ꯁꯨꯡꯄꯥ ꯄꯥꯗꯦꯀꯣ꯫ ꯇ꯭ꯌꯨꯁꯟ ꯌꯥꯝ ꯆꯠꯂꯒꯅꯦ ꯌꯨꯝꯗ ꯄꯥꯅꯤꯡꯗ꯭ꯔꯗꯤ ꯀꯩꯝ ꯀꯥꯟꯅꯔꯣꯏ꯫ ꯊꯥꯖꯅ, ꯂꯣꯏꯕꯗꯤ ꯊꯥ 3ꯃꯨꯛ ꯋꯥꯠꯂꯤ꯫ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ, ꯂꯥꯏꯔꯤꯛꯄꯨ ꯑꯗꯨꯝ 24 ꯑꯋꯥꯔ ꯄꯥꯒꯗ꯭ꯔꯣ? ꯄꯥꯅꯤꯡꯕ ꯃꯇꯝꯗ ꯑꯗꯨꯝ ꯄꯥꯅꯤ, ꯄꯥꯅꯤꯡꯕ ꯃꯇꯝꯗ ꯄꯥꯕꯁꯤꯅꯁꯨ ꯍꯦꯟꯅ ꯊꯨꯅ ꯐꯥꯏꯌꯦꯕ꯫ ꯆꯤꯟꯗꯤ ꯍꯩꯔꯦ ꯉꯥꯡꯕ ꯃꯨꯛꯇꯩꯕ꯫ ꯃꯇꯥꯡ ꯑꯗꯨ ꯊꯣꯡꯉꯝꯁꯨ ꯏꯁꯩ ꯉꯪꯉꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯅꯨꯡꯁꯥꯅ ꯁꯥꯕꯅꯤ, ꯍꯨꯃꯥꯡꯅ ꯁꯧꯕꯅꯤ, ꯆꯥꯅꯕꯤ ꯃꯅꯥꯛꯇ꯫ ꯇꯥꯅꯤꯡꯗꯦꯀꯣ ꯅꯈꯣꯟꯗꯨꯒ, ꯅꯨꯡꯁꯥꯅ ꯅꯨꯡꯁꯥ ꯁꯥꯕꯅꯦ꯫ ꯑꯁ ꯃꯨꯠꯀ ꯂꯣꯏ ꯀꯥꯏ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ, ꯃꯤ ꯑꯩꯅ ꯋꯦꯗꯔꯁꯤꯒ ꯆꯥꯅꯕ ꯏꯁꯩ ꯁꯛꯆꯔꯒ꯫ ꯆꯥꯅꯕꯤ ꯃꯍꯥꯛꯇꯣ ꯁꯥꯎꯔꯝꯂꯅꯤꯌꯦ, ꯆꯥꯛꯁꯦ ꯍꯥꯟꯅ ꯆꯥꯔꯣ, ꯑꯗꯨꯒꯅꯦ ꯊꯦꯝꯒꯦꯔꯥ ꯏꯁꯩ ꯁꯛꯀꯦꯔꯥ ꯅꯪ ꯊꯣꯛꯄ ꯇꯧꯔꯣ, ꯅꯆꯟꯅ ꯅꯪ ꯍꯜꯂꯛꯄ ꯉꯁꯥꯏꯗꯩ ꯉꯥꯏꯔꯤꯅꯤ꯫ ꯍꯥꯏꯔꯝꯂꯒ ꯇꯠꯇꯨ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯣꯡꯉꯝ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯄꯣꯜꯊꯤꯟꯗꯨ ꯃꯆꯟꯗ ꯄꯤꯔꯛꯏ꯫ ꯊꯥꯖꯅ, ꯀꯩꯅꯣ ꯁꯤꯅ? ꯈꯪꯗꯦ, ꯂꯦꯟꯅ ꯂꯩꯔꯛꯏꯅꯤ꯫ ꯊꯥꯖꯁꯨ ꯀꯔꯤꯅꯣꯅ ꯌꯦꯡꯉꯤ꯫ ꯑꯌꯥ, ꯁꯤꯡꯖꯨꯅꯦ, ꯆꯥꯅꯤꯡꯅ ꯂꯩꯔꯝꯃꯤꯅꯦ, ꯀꯤꯂꯤꯆꯅꯥꯁꯨ ꯌꯥꯎꯋꯦ, ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯇꯥꯃꯣ꯫ ꯇꯥꯃꯣ, ꯅꯪ ꯀꯣꯂꯦꯖ ꯆꯠꯂꯛꯄꯩ ꯐꯤꯔꯣꯜꯗꯣ ꯍꯥꯟꯅ ꯍꯣꯡꯗꯣꯛꯎꯔꯣ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯑꯩ ꯆꯥꯛ ꯊꯤꯔꯝꯃꯒꯦꯀꯣ, ꯊꯨꯅ ꯂꯥꯛꯑꯣ꯫ ꯍꯣꯏꯅꯦ ꯏꯕꯦꯟ꯫ ꯍꯥꯏꯗꯨꯅ ꯊꯣꯡꯉꯝꯁꯨ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯄ ꯆꯪꯈ꯭ꯔꯦ꯫ ꯂꯣꯏꯔꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯊꯣꯡꯉꯝꯅ ꯆꯪꯂꯛꯄꯗ ꯆꯥꯛ ꯑꯗꯨ ꯊꯤꯗꯨꯅ ꯊꯅꯝꯂꯦ꯫ ꯇꯥꯃꯣ, ꯆꯥꯔꯁꯦ, ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦꯕ꯫ ꯍꯥꯏꯅ ꯃꯕꯨꯡ ꯃꯆꯟ ꯑꯅꯤꯗꯨ ꯄꯨꯈꯝ ꯑꯃꯠꯇꯗ ꯆꯥꯃꯤꯟꯅꯩ꯫ ꯊꯥꯖꯅ, ꯗꯥꯂꯦꯟꯗ ꯑꯩꯅ ꯌꯥꯝ ꯍꯔꯥꯎꯏꯅ ꯍꯥꯏꯌꯨꯀꯣ ꯇꯥꯃꯣ꯫ ꯍꯥꯏꯒꯦ꯫ ꯃꯤꯁꯨꯝ ꯍꯦꯟꯕꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯒꯥꯔꯤꯗꯣ ꯒꯦꯔꯦꯖꯇ ꯊꯧꯖꯤꯜꯂꯗꯨꯅ ꯈꯥꯝꯂꯝꯃꯤ꯫ ꯏꯃꯨꯡ ꯆꯪꯂꯛꯄꯗ ꯃꯃꯥꯅ ꯐꯝꯗꯨꯅ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯂꯩꯔꯝꯂꯤꯕ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯀꯩꯗꯧꯔꯕꯅꯣ ꯈꯜꯂꯤ꯫ ꯃꯤꯠꯌꯦꯡ ꯑꯗꯨ ꯍꯥꯏꯐꯦꯠ ꯅꯥꯊꯩꯔꯛꯄꯗ ꯇꯨꯡ ꯑꯣꯟꯗꯨꯅ ꯐꯝꯂꯤꯕ ꯃꯤꯁꯛ ꯑꯗꯨꯗ ꯌꯥꯝꯅ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤ꯫